Tha asigi kun mangada Leimakhong Army Camp manungda changkhibadagi thiba khangdana leiriba Laishram Kamal Babu gi Loinabi Laishram Belarani Yaona Meeoi mangana saba tim ama Imphal gi Raj Bhavan Da Thomjillakpadagi Imphal City Police na Laishram Belarani Loukhatlure thokdok asigi matangda imagi mairagi convener Sujatana pendaba wafam kya phongdorakli ado moinmak police na di governor unanabagi permission mangzongna lawdana Raj Bhavan tamna Thomjillakpadagi khongjang loi sing adu takthokpani hairi Laishram Kamal Babu mangkibaga mari leinana Raj Bhavan Da khongjang sangselakpa yai haibagi akaknaba paw ama fangbadagi police na akanba checksing thorang lokhatki amade Raj Bhavan tamna chatpa lambi khudingmak thingzinduna thamki police na Imphal City gi maru oiba lambi kya thingzinduna thamkiba aduna maram oiraga lambi da chatok sasin tawriba singda chawna kaiba piki amade traffic jam thokhi thokdogadaga mari leinana imagi mairagi convener Sujatana hai numit kyani mapuroibagi langla lang khangdana leiribi Laishram Belarani na governor ko unazagi haibada athingba piba asimak democracy gi wahanthok lehandabani thong asimak India gi citizens singi hak matpani haina mahak makatana phongdokhi matangda moigi jesi kangu ka maigi wife ka haibati maigi nupi moina ngarang nahan se haije moina chapam matam na miyam toraga meeting da koi confirm ta jabani moina haije sna atai na te parliament ju phami adu isu mathada governor da katang request toraga wahai khara haijaraga maigi mateng pangmina ha state sarkar na budi thiri haiba poto masu mioi ba ma oi bani na maigi puning da wakal da nuai ta poto hadu katang governor da thamjage appointment lo saina ba are hadu de apha poni na khoisu organization ama leiramni na hoi noi miyam la kanu mi mari ra mangara la o adu ka khoi sidagi mi ani o ma tora aram se da appointment da lor go wai sana ba tau sai bani ba adu haiba du de yong thamai ba force miyam adu angang du gi wakal du gi aina phana hanjana haijare moi je sumai tau da na governor da lo lakpani miyam lakpana te moi mari manga khalak chabani mai nu pi ni adu appointment do phange phare phangde phare adum tang lojaraga hanjasano haibada hojin nam phu do mai hoji police station pura chak adu masi phalla leba